Hello mayam, mayam da yam kana ba pada amaga mu abadai tawjarake triple stem cell keba triple stem cell akogi stem cell sen na tissue sai tissue na organ na body sai aigi cell sina matam suppada hingdana lai taragadi aise naha adum oiraganda ansoi orodoini example abu mayon adum songba u se sukang kang dedana aduga chap manana akogi mioi bagi cell se adum hingaga laigadaba aduna cell na tissue na organ na body sai haiba cell se adum hingdana lai taragadi aise naha adum oiraga laidoini aduga ai immune system se adum kandoini aduna immune system adum kan taragadi pangan ju kandoini aduna haiba singse akogi stem cell da loina fangi 10 gram se akoi yada akoi ummasu yai aduga ising da nairaga ising achambada pura nairaga thaga su haiba se yam tasty o yam hauba masu go se pink color or kan da tuki matik hauba akoi protein si powder ama khangi ko aduna mayam sabi o aduga sidai da yauri ba vitamin mayam sidi hai kan re lore tuki matik epta akoi yaure yam yaure haiba hai kan re adugi matik aduna hakchang da akoina nongmada sabada phangada 13 vitamin 11 minerals aduga daily gi chaga da mayam se akoi adu mayam do cha puthoga cha taraga di paisa ji yam yamni lupa sa nongmada changwa sa tu loigani adubo sigi 10 gram morning evening 10 gram se akoi gi singda achamba isingda yalaga thakiba matamda hakchang da adugi matik kanagani aduna mioi ba punsi sang na hingnaba akoi sana lupa pura dolan puna makse akoi leiraga loi phangi punsi di leiba phangde adugu tinjang kaijang dana healthy oina leina bagi damta keba herbal health care center na keba gi triple stem cell se mipum khudi makta charoina hujikse WHO na adum certified piraba aduga fasai halan mage tuki mati akoi GNP aduga loi bak piraba certificate phangaba poster na chingba phangaba akoigi kaino stem cell ni mayam sabiu pura natural 100% natural oiba product ni hairaga mayam ai YouTube ta Facebook ta thaga charake pambiba sing keba herbal health care center kurai lamnong thongda lakpiro makha da contact number jo hapcharake